Wangjing Tentha Kendragi Congress ki ticket election thengnagadauriba Usam Manglem gi mayumda nongmai kapsinduna landaram lay nupi angang kayasu ijat manganaba honaram lay 2022 gi angan basarukta pangthokodoriba Manipur Assembly election asiga mari lainana tongan ba mafamsingda mikhalga mari lainana khatna chainabagi thokdok nongma gi hengalagle Wangjing Assembly constituency da Congress ki ticket election thengnanaba sem sariba Manipur Pradesh Youth Congress Committee MP YCC gi State Coordinator suwariba Usam Manglem gi Kaiden Bikhok awang lekay da laiba yumda ngarang numidang pung 9 lom tabada BJP gi workers singni haiba yamlaba miyoy kayana nongmay kapsinduna landaram lay thokdok aduda candidate ki mayumda lairamba miyoy tara rom asok apan nangle amasung nupi angang singi ikay khumnaba fawba manganaba honaram lay haide thokiba thokdok adugi matangda candidate Usam Manglem na ngasi paumi singa unaba amada phongdokibade ngarang numidang pung 3 ka minute 30 rom tarakpada mahaki yumda Kendra sige BJP gi MLA oiriba Paunam Brojen gi khungang Wangjing dagi gari macha amasung achobada miyoi chamnga rom laktuna mahaki yumgi gate amadi lampakta gari khamlaba matungda mahaki mayumda nongmai round kaya marum masing khangdana kapsilamki haide matam adudi candidate ki yumda vote ka mari lenana wari sanaduna leramba miyoi tararom asok apan nangki haiki mahakna hai thokdok adugi matungda miyamna electric post khingduna laungnarakpadagi thokliba nupisingda Wangjingdagi lakliba nupasing aduna tanaduna mobile phone munba made phanek phirol na chingduna ijat manganana bohonaram ki haide thokdok adugi pau tabadagi mafam aduda masing yamlaba Thobal Police Commando na chingba thomjilaktuna irang adu laksinana bohonaringai cherakta makhatana gari macha amadi achobada Wangjingdagi masing yamlaba BJP gi worker mafam aduda changsilakhi adumakpu Wangjingdagi lakliba miyam adubu Policing aduna maikai adomdagi tapna takthokibadagi irang adu nemthaki haire Usam Manglem na makhatana hai yamna laibak macha tadaba thawongda BJP gi MLA Paunam Brojena Wangjing gi naha kharada mayai kaba nisha pija pithaklaga makuta nongmai amamam piduna mi halunaba thajilakliba se laibak thibane mamangdagi mahaki yumda tongan bamiyoi ahumlak laktuna bot leptana bahairam basu laikhre haide MLA masana bot kararoi haiba khanjabadagi asikumba hingsa gi thabagasi chatharakpa mali hairaduna Wangjingda lariba irang asida support tawriba nahasingi ahal laman singna isa sing phajinduna thamjinbiyu madunatana nisa pijaduna asum thadorakpa taragade pamdaba thokdok sing makhatana thorakpa yai loinana angang sing aduda asok apan yawraklabade ahal singsu warawrakpa yai haiki ngarang mahaki mayumda nongmai kapsinduna landaki baduda natana police ki mamangda nongmai yalaga chatba uraba phauba makoibu police na fada bai base angakpane makoibu faduna dandi pibagi mahuta police na makoibu thindokpa miyamna unahauke miyamgi lanthum amade miyam ngakpi na balaidiba police na makoigi mamangda crime chathabada nongmai yanduna laibada faduna ain gi oiba dandi pinaba honadaba se yaningde haiki thokiba thokdok asigi matangda Thobal Police Station da aiba cherol ama pisinduna wakat khre haide AR ga kapnabada KNLA ge kadar mari sire ngasi ayo Thobal Dam Police Station ge manung channa Senapati District Sadar Hills ge bungba khulenda Kuki lalholup ama oidiba Kuki National Liberation Army KNLA ge kadar kharaga kunmathoi suba Assam Rifles ki team amaga nongmai kapnabagi thokdokta KNLA gi kadar mari laikhidre haire Thobal Dam Police Station dagi phangba paugi matungina bungba khulen hariba kaithel manbirom dagi chatlaga leiba mafam asida KNLA gi kadar khara leire haibagi pau phangbadagi kunmathoi suba Assam Rifles ki team mama mafam adu changshinduna thiba humbagi thabak chathabada nongmai kapnabagi thokdokta kadar mari adu laikhidabane haujik phauba laikhidraba kadar mari adu ge masak maming khangba ngamdre asiba hakchang thokdok thokpham dagi lakhatuna Imphal postmortem taunabagi damakta Thobal Dam Police Station ge osine lusingba team ama ngasi mafam aduda changsin khrei khut thoknoriba mafam adu police station asigi kharomda kilometer nifurom chalaga laibani haide kanglon chumna mikhal pangthokpada local club singna thokdang lobugi matam oire karam syam Manipur da senja thumja yaudana kanglon chumna mikhal pangthokpada laikai da leriba club organization singi achoba thokdang lai thokdang asi mapung phana pangthokpa matam oire haina
Langthawal Kendra gi MLA Karam Syamna phongdokre wafam asing asi MLA na naurem laikai da nauna saba club ki sanglen ama sangabagi thoram ga mari leinana phongdokhibane Karam Syamna makhatana phongdokhibada Manipur da rajniti gi awonba ama purakhan gi haidabade mikhal da senja thumja tawdana kanglon chumna mikhal pangthokhanba mathau tai mikhal da sel yamna changlibagi matik mikhal da changkhiba sel khomga na bohonabada miyam gi yaifana ba khanba ngamloi kanglon chumba mikhal uhenbada naha oiriba sing local club organization ki thodang yamna chawi haiki MLA masana politics da yaudringai gi matamda laikai gi club secretary amade president oina thau purakhibage wari palladuna laikai ama khunai ama manglom da changsinbada laikai club singi thodang sing yamna chawi loinana naha oiriba singna miyam gi seva tawge lusingba ma oige khallabade club ki thabak thoram pu bhai base miyam gi thabak tawnabage afaba sindam pham amani haiki amarom da lakadoriba taragani thoi suba Manipur Legislative Assembly election free and fair uhenaba cycle thoduna campaign chathariba campaigner Philem Rohen amade mahaki social activist singbu Karam Syamna thagat pa phongdokhe BJP gi office JP Nath na ngasi sangaduna thambal sanglen haina mingthon khre Manipur gi district singda BJP gi office saduna miyam ga hena naksinana bahona ni JP Nath BJP gi national president JP Nath na ngasi Imphal gi nitai pata nauna sakhiba BJP gi office hongnabi matungina sangaduna miyam da khusina khre loinana office asigi maming thambal sanglen haina mingthol pi khre office asi sangabada natana online gi kuthangda Thawbal amadi Bisnupur gi BJP lup kisu JP Nath na ngasi sanga khre NPP Singjamai block office ngasi hangdok khre sel amasung pangal sizinaraga nampuda bot kaba yaroi Joy Kumar National People's Party NPP gi Singjamai block office ama ngasi Imphal West gi Singjamai parking da Deputy Chief Minister N Joy Kumar na hangdoktuna miyam da khusina khre block office asi hangdokiba thoramaduga mari lenana Deputy Chief Minister Y Joy Kumar na hai miyam na apamba candidate ta bot piraga candidate adu mai pakadoribane sel amasung pangal sizinaraga nampuda bot kaba yaroi Hauzik matamgi voter sing ningthina lairik haidaba ngakta ne aduna oidaba haisilaga bot khomba yaroi miyamna irai laina khangane voter singbu apangbani khanbiganu haike BJP gi matik chaba candidate laitabadagi Congress dagi lokthokna bohonabane loken lakadoriba 2022 gi election mamangda BJP party karamba phibamda laigadagi haibadu December thada chapchana miyamna khanglagani haina MPCC gi president and lokena phongdokre Manipur da lakhiba BJP gi national president JP Nath na phongdokhiba wafam singi matangda sengdokpagi phamkhiba MPCC gi office ta pangthokpa pawgi mifamda MLA lokena hai BJP party da ladiba candidate sing ase matik sade haibase masana takthokchari hayaduna makhoi gi leijariba candidate sing adu election da mai pak loi khangbadagi Congress dagi lokthokna bohonabane Congress party thugaina ba honariba sing mai pak loi hayaduna Hana satkhriba party asigi miyoi sing aduna loidai satkhriba kangbu sing adusu kari phibam leiribagi haibadu miyamna unaraba ngaktane makhoi gi marakta MLA famdagi fauba terminate tawkhiba yaurabane haidaduna haujiksu chief minister Birena Lusingba sarkar asina makhoi gi MLA leina Congress dagi launa bohonaribase phanglaroi haiki nupi sing tagi oiba commando unit hango samungau Nupi angang na sathariba tamthiraba thawong sing ase Manipur leingak na thengba ngamnabagi damak nupi sing tagi oiba commando unit battalion na chingba hangnaba leingak na thavak paikhatpam thokle haina Manipur People's Democratic Front MPDF ki secretary Sapam Samungong na phongdokre tha asidagi sumang lila sanaba hauragane Nilachandra COVID-19 gi SOP ngak na chatliba tha asidagi sumang lila sanaba hauragani haina Sumang Lila Council gi General Secretary Yumnam Nilachandran Lauthokre